ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯄꯅꯦꯕꯀꯣ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯅꯦꯕꯀꯣ ꯀꯩꯅꯣꯗ ꯍꯩꯉꯥꯡ ꯂꯣꯝꯗꯀꯣ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯤ一块多，一块都不一块的肯定有块的。再有，上班别老费得那东西多不行。那你的上班这还好我弄糟。上班那这，那什么？你才那玩意弄还上对吧？你那东西怎么写的是这么一个？我说呀，来来就给东西，来就。能当面还不你，那炒就可以了吧？反正。能弄东西坑个嘛的，这是面子面了吧？咱们是吧？这拖不要喂，这是买单个多个，买人家还单呢，不多了。同学，你们是我们空的，好呀。那些我看没到，那个video拍的。
Besak nanti jadi. Nông sám nữa. Aja kan nang aja ko ti tole na. Ko na. To na ju. To ma sai plastic ko biro ni. Ngon na ke na. Asum na loisun kre. Sab tak. Ada tong na ngoi jas ai ko. Ai khao vai. Ai ngan ai yang wa na khang pa ga ko ko ni. Kum ji kanan ni. Asum na loisun kre. Khao vai đi. Ini pa mino nang ko. Nanti lu kau kakak pada. Tahu bay. Mantap mali. Ayam deh kok. Ayam mabuk.
ꯑꯩꯈꯣꯏ ꯐꯖꯅ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯝꯃꯤꯀꯣ ꯍꯥꯏꯇꯥꯔꯦ ꯍꯥꯎ ꯂꯥꯛꯑꯦ ꯃꯩꯈꯦꯠ ꯑꯃꯕꯨꯗꯤ ꯇꯥꯍꯧꯔꯤ ꯃꯩꯈꯦꯠ ꯍꯥꯞꯆꯤꯜꯂꯒꯦ ꯐꯖꯅ ꯑꯗꯨꯝ ꯆꯥꯔꯒ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅꯁꯨ ꯀꯩꯒꯨꯝꯕ ꯆꯤꯡꯒꯨꯝꯕꯗ ꯆꯥꯕ ꯆꯠꯂꯒꯗꯤ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯃꯈꯥꯗ ꯀꯨꯝꯁꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯗ ꯂꯩꯇꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯐꯥꯎꯇꯪ ꯇꯧꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯐꯖꯔꯒꯗꯤ ꯚꯤꯗꯤꯑꯣ ꯐꯖꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯌꯥꯝ ꯚꯤꯌꯨꯔꯦ ꯀꯩꯅꯣ ꯉꯥꯛꯇ ꯚꯤꯗꯤꯑꯣ ꯁꯤꯐꯥꯎꯇꯪ ꯊꯝꯖꯔꯒꯦ ꯃꯌꯥꯝ बाय बाय जंगल में मंगल कम याउदे चलो फी याउरी फी जिना तासलो फी जे ताबरा फी जिना 아이절로 진짜 가봐야 되는 거. 아직 하나 놓게 예 잘하지 마 너희 그래 마상 녹동 태어나지 가 얌하고 얌하고 너희 그래 아직 ngang lọp đi bối bột tăng cara nó nằm nó lọp ông ấy chỉ cần một thân chắc gì 그래 잘라 아이 야, 스티면은 괜찮아 그래 아직 저제 저제 여기 아저래 실린더를 골라서 타래 보지 가리 맞지 한번 신이 것이네